Mijing tabir ba khoi pun wakpu image TV na taramna okcha bagal loyana Rajesh Kumar na khurumjari ngasi pauda Kuki militants singi attack like hidraba Nasiruddin Sarkar amadi Anup Kumar Saini gi mafamda ikai khumnaba utlaba tungda masa masagi maramda pukre Taramasuba Manipur Film Awards 2023 ngasi lanthokre Human trafficking ki matang da state level consultative mit pangthokre loyana US ki state Carolina da car accident da Indian nupi ahum sire mapungoi pau lobirasi Manipur ba thokli irang asi santi hanjilak le haina roba matungda Moirang police station na konba naran saina gi maning da leiba second IRB battalion da Kuki militant singna ngarang nongyai matung pungtara ni thoi khara helakpada bom kapsulakpada second IRB battalion da attached tawduna leiba B128 CRPF battalion gi personnel mari bom machet na panduna sokpadagi personnel ani laikhidre ani na tamthina soktuna laikanari Laibak thiraba thodoktu laikhidraba CRPF personnel ani adudi Assam gi Barpeta dagi sub inspector Nasiruddin Sarkar amadi West Bengal dagi head constable Anup Kumar Saini kawi asokpa sing aduna inspector Jadab Das amadi constable Aftab Hussaini thodok thofam dagi phangba pauna hai ngarang ahing nongyai da khulai mathik sana paiba Kuki militant gi mioi chamarom laklaga naran saina Maitai khul tamna chatnanaba hotnabada second IRB battalion camp manung maning thangba nakalda mathau toriba B128 CRPF personnel sing aduna athingba pikhi madudagi Kuki militant sing aduna hankhraga meter chamarom lapa mafamdagi bom kapsulakhibani bom adu CRPF personnel sing aduna mathau toriba bunker da tasinduna mioi mari panduna sokibani Kudak tuda CRPF na su kut hanki adubu khakpalawba yauna nongkan na chubuna maram oiduna Kuki militant sing adugi maikai da asokpan misimina yarom gadra yarom loidra khangba ngamkhide nongalaga ngase pung nipalom tabada second IRB battalion camp manung aduda hand grenade amasu taramba thenaki bom adu bom squad team ama laklaga mafam adumaktada pokahan ki hari Tungda district police ki makok thongba official sing laktuna makata na pamdaba thodok sing thoktana na ba akan ba section thawang lokhatli loinana thinungai dagi terakong sangbi phawbo operate toriba 5th 6th regiment chauna GR CRPF ki combined force sing na su longfai salangtel lengang langjingman bi Kuki kol singda thiwungi thawak sathaki moirang esi MLA Thongam Santi su oiriba film adu laktuna yekchalaki mara paibi ima singna phongdor khibada thokliba irang asi matam sangjilakle masi center gi aronba agenda leibana thoanbagi mami chawmatai Manipur leiriba miam khusam naraga akanba iho ama sagatuna achaubu irang ama thoktingaida center amadi state government na maitegi khul ngakna nakna sajilakliba Kuki militant singi bunker asi athuba matamda lokthokpiu Chau Kharba battalion amagi campus ta landarak pangamba haibasi mayam di karamna hingbangam gani haiki Adus mana ngatna setna IRB ki mama lejari basida ngatna setna leiriba sida makoi su central force ni lejari basida asibak su ku thabanga ma sina di pajami samna kamaina ku hinga leiba ngam do ba manjala kreba andu di aku si di Kuki gi bunker sing ekoi gi lengang lembi adegi nepa hariba khorian ta mamang de leiba Kuki gi bunker sing je center posting dina thuoga lok thu piram deraga di center force chat pi aroi hana koi mana pai bi meyam thinjari Nakal amaromda naran senagi IRB post leiba CRPF ta Kuki khulai 5 singna torokiba attack ta sub inspector ama amadi head constable ama laikhidaba ani na tamthina so kibogi thodok ta chenaba sing lemna tharoi haina security advisor Kuldip Singh na phondokre ngasi laikhidraba sing da ikai khumnaba utpagi thorom ama Imphal International Airport ta pangthoklaba matung laikhidraba singi thawai yaw da haksang sing adu makhoi gi poknapum lamdam da pukre
Imphal Airport pangthokpa lekhidabasinggi mafamda ikai khumnaba utpa aduda Manipur lengaki Chief Secretary Dr. Binit Joshi, Security Advisor Kuldip Singh, Manipur Police ki DGP, Imphal West ki SP, IG AR South, amadi CRPF Thomo officer kayasu saruk yaki. Thodok adugi matang da paumising na hangba wahangi pokum Pirdana State asigi Security Advisor oiba Kuldip Singh na hai landam asida santi puruk na nagidawak lakiba neutral oina thabak toriba CRPF ta satharakiba tamthirba thong asi akan mamong da kandem tawi hai mafam asida karamba arm Milton group na operate tawraga leibano haiba aikhoi loina khangnaraba amani maram asina hojik state amadi CAF ki apunba team amana thodok thopam da akanba operation chathariba investigation asigi matung ina mara leibasing logi matung ina akanba chaira phangani Janariba Singh fananaba kan honari makoi sing amata lem tharoi phongdokhi. Operation is going on. It won't be proper for me to divulge the way we are conducting the operation and the way we are. There are so many things which come to mind. There are so many things which come to mind. Like earlier also you might have seen that the now groups are attacking the national infrastructure, like the road, like the tower line. Now as a guesswork it goes that they are attacking central forces. How can that go? It cannot be tolerated. All things will be put against them to find it out, catch earnest, and we will take all action against them. Bishnupur district ki Naran Sena Maningda Laiba second IRB headquarter da attest tawduna Laiba B128 battalion CRPF ki camp da koki Milton Singh na bomb gi attack tawduna CRPF personnel mari sokpada anina lekhidaba aduga anina aruwa phim da laikan naribaga mari lenana thodok thofamdagi kapa yariba maru chamaga nifuma ahangba case chamaga marifura tare projectiles Contranithoi amuwa masugi waki toki ama fangki madugi makha tarakpa oina security gi akpunba timna kuki khul amadi masigi akoibada leiba famsingda paksan operation chathakibada khutlai mariga loinana cartridge kaya phagat pangam kre launching manbi amadi khoirentak area da saramba bunker ahum su bangan tahan kre hairi Manipuri Governor Anushya Wikena Taramasuba Manipur State Film Awards 2023 ngasi yanthokre feature film category the best actor male the Katrimayum Dayanandana Samadon film the Fangkre amadi best actor female the Linthoi Oinamna Tharoi Ahambagi Mahau film the Fangkre Landam asida film gi lamda lairiba miyoi singna Loriba Thodang Singbu Masak Khangbiba Oina Manipur State Film Development Society MSFDS na Sinduna Palace Compound Laiba Society asi auditorium the Pangthok pa award yanthokpagi thoram aduda feature amadi non feature category the punna award ni fuhumdwa yanthokhi award yanthokpa aduda Chandam Yaima Devina Puthokpa amadi Ojit Babu Ningthaujana direction piba film aigi nupi tamnalaina best feature film award funky loina film asida Ojit Babu Ningthaujamna best direction award funky best female playback singer na Asengba Iralgi Saisakpi Thongam Lojing Khombi amadi best male playback singer da taxi da Thoibigi Saisakpa Chori Sanjamna award funky non feature film category da Samir Singh Thingbai Jamna Puthokpa Khwairakpam Bishomitrana direction piva film Iwaina best short film award funky Gurumariam Boni Sharmana direction piva music video Lairabana best music video award funky Thoram aduda Manipuri film da Choba Thodang Lauduna Laklaba Moirang Tem Dilamanida the MSFDS Lifetime Achievement Award Lanthoki Amadi Ayakpam Rajmani Luangna Best Film Critic Award Funky Thoram Adugi Saruk Ama Oina Governor Anushya Wikena MSFDS ta Laiba SN San Cine Archive and Museum gi Exhibition Gallery Amasu Sangaki Award yanthokpagi thoram aduda Governor Anushya Wikega loinana Manipur Lengaki Chief Secretary Dr. Binit Joshi su Mithunglen Oina Saruk Yaki Thoram adugi loisilakpada award phangba film Iwai amadi
ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯂꯥꯏ ꯃꯤꯌꯥꯝꯗ ꯌꯦꯡꯍꯟꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒꯣꯚꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯅ ꯍꯥꯏ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯋꯥꯔꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯂꯩꯖꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯣꯛꯈꯠꯆꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯂꯤꯕꯒꯦ ꯆꯠꯅꯕꯤ ꯑꯁꯤ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯗꯁꯨ ꯃꯌꯦꯛ ꯂꯥꯟꯅ ꯂꯩꯍꯧꯒꯗꯕ ꯑꯃ ꯑꯣꯏ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔꯒꯨꯝ ꯃꯁꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯕ ꯑꯃꯗꯤ ꯃꯔꯨ ꯑꯣꯏꯅ ꯔꯥꯁ ꯂꯤꯂꯥ ꯑꯃꯁꯨꯡ ꯇꯨꯔꯤꯖꯝꯒꯤ matangda hairagadi India gi atopa mafam amattaga changdamnaba leite hainasu phongdokhi की जो भावना है संवेदना है और यहाँ का जो टूरिज्म है ये तमाम सारी चीजें एक प्राकृतिक रूप से बड़ा खूबसूरत है मणिपुर और इन सब चीजों से भी मुझे एक गर्व होता है और मुझे इस बात के लिए भी मैं लोगों से कहती हूँ कि वास्तव में अगर आपको भारतीय संस्कृति और सनातन अगर देखना है तो मेरे मणिपुर में आकर देखें और यहाँ की जो कला है संस्कृति है टूरिज्म खानोंपो एशिया द मनिंग तंबा लेफाक अमो ओइरंबा लमदम असिदा अखोई मसेल नुक्सिनरक्तबदा खुदोंग चाबा लौदुना ब्रिटिश न लोयलम सनखिबा अमदि इशाना इशागी पुवारी कोरकपना ngasidi lamdam asida thokliba lanjau asiga chawbu maram ama oiribani haina International Peace and Social Advancement EPSA gi president Maibam Bisheshorna phondokre afam asing asi Major Khulda leiba Major Khul Community Hall da pangthokhiba kuntaruk suba amamba numit 2024 की थरोंग मई लेना फोंदोखिबनी थरोम अदुदा जेनेम्स की डायरेक्टर लाइसरम देवेन मणिपुर यूनिवर्सिटी की रिटायर्ड प्रोफेसर नौरेम जॉय कुमार जालेरोंग यूनाइटेड कमिटी की प्रेसिडेंट माइबोन फौमई अमदी माउ यूनियन के एडवाइजर के सनी अलेक्जेंडर सु सरुक याखिबा लोयना कुमजालिस चामापन मरफुमाथोइदा थोखबा एंगोलो मणिपुर की लंजाउदा थवाइन पोंथा पीखरबा अथौबो सिंगे फमदा हाइकत लेकत तमदुना इकाय खमदबो ओथि इप्सा की प्रेसिडेंट बिशेश्वरना हाई लंदम असि पुवारीदगी निंगतंबा लेपाक अमा ओइदुना लाखी अदबु लैमिनरिबा इरेचा सिंगी मरक्ता नुक्सिनरक्तबा खाइबुंग खाइबुंग तानरकपन मरम ओइदुना सही तरेत खुंटाकपा अमदि ब्रिटिशना लोयलम चनखिदुना अवाबा कया अमा मायोनकी असिगुंबा थौदोकसिंग अमदि लंदम असिदा थोकलिबा लानफम कयागी पुवारी हुजकी मिरोलना काउथोकपा पुवारीबु मांगखिबा याबगी फिल्म असिदा मिटोपना खुदोंग चाबा लौदुना हुजिक लमदम असिदा थोहनिंगदबा थौदो असि थोकलिबनी लोयना कुमजा लिसों चामापन मरफुमाथोइदा ब्रिटिश लमदम असिदा लांदारक्तुना चही अदुगी एप्रिल 29 के पुंग 3 ताबदा लमदम असि ओइबा इबुधौ पाखंबगी फिराल येकपा फिराल सिंथदुना ब्रिटिश की यूनियन जैक येकपा फिराल सिंखतखिबा की नुमित असिबो लमदम असिगे अमंबा नुमितनी हाइना एप्साना पालन तौदुना लाकली अमदि नुमित असिगी पुवारी असि मांखिदनबा स्टेट लेंगाकना नुमित असि स्टेट हॉलिडे लाउथोक्तुना मियाम पुंबा हाइलै कटपगी थरम असि याउदुना मपुंग फाना पांथोकपा ngamnanaba hotnagadabani हाइखि केंगोमद चखिदौरे अदुना अखोई हारिबा एप्रिल के तांग कुन तरेद से सरकारना अखोई मियाम खुदिंगमक असी अखोई लैकट ngамजनबा अमदि मपा मपुसिंग अदु निंगसिंगजब ngамजनबा अखोई सरकारना हॉलिडे लिस्ट हापीदुना अखोई से यूनाइट ओइना हिंबा ngамननबगी अमदि पुन्ना खंगमिननबगी तंजादो लौजबनी हौजिक ओरिबा मणिपुर की फिल्म असिदा सोशियो इकोनॉमिक स्टेटस अमदि मसिगी इंफ्रास्ट्रक्चर फगतहनबा मथौ ताई लोयना नेशनल की लेरिबा स्कीम सिंगी मखादा डिस्प्लेस ओरिबा सिंगदा स्पॉन्सरशिप पीरगदी ह्यूमन ट्रैफिकिंग यावना तोआन तोआन बा खुदोंग थिनिंगाई ओइबा हिरम कयादगी कनबंगमगनी हाइना मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की चेयरपर्सन एंड प्रदीप कुमार ना फोंदोखरे ngasi न्यू लाइफ फाउंडेशन मणिपुर न सिंधुना होटल इम्फाल की सिरो हॉल दा नोंबगी ओइबा ह्यूमन ट्रैफिकिंग ओइबा स्टेट लेवल कंसल्टेटिव मीट की थरम अमा गमरी लेना ओफम असि महाकना फोंदोखिबनी थरम अदुदा मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की चेयरपर्सन एंड प्रदीप कुमार सोशल वेलफेयर डायरेक्टर nganगम उतम अमदि मणिपुर स्टेट कमीशन फॉर वुमेन की चेयरपर्सन सलाम उल्का यावना खननैनबा अदुदा एनएलएफ की
Documentist Officer M. Rameshwari Chanuna Moderator Oina Saruk Yaki Pradeep Kumar na hai Manipur asi hujik tangdu leita daba film amada layingai cherak asida internally displaced oirba angang yauna myoi kayabu phaduno apalamda purga human trafficking tawbagi thodok tholakpa yarakpa asina ngasigi thorom asi pangthokpada yamna maram chai sahi ama phajilaklaba issue asina human trafficking issue asi anu maikai amada puri haina lawi trafficking asi India gi oinasu leptana hengalakpagi phibam amada lairi human trafficking hairaga aikoina mi farga apalamda puba mitna uba adukhak oina khanari masi natana tongan ba makhalgi human trafficking kya amasu lairi amadi Manipur gi issue asina maram oirga displaced oiduna lairiba angang lising kunrom asi residential school gumba mapam amada thamba mathau tai masina makhoida human trafficking dagi kanbak ngamnabagi lambi amadi oigani hainasu phongdokhi se check phajana tawraga masi kange haigadi socio-economic resolution namasangi ganana police ki lairiba human trafficking ki se mo phibam je pyam phagalan ba sangi koi punna stakeholders sing punna koi khangminna ba paptamina bam ju sangi ne thamja Sahi asigi me ahum asi yelhomi makeup thokpa namit Rising Day for Indigenous People haina landam asigi miyamna thorom pangthokpiu haina Maitei Resurgence Forum gi maikei dagi appeal torli ngasi Manipur Press Club ki Thangjing Hall da pangthokhiba paugi mifam amada mafam asi phongdokladuna lup asigi President T Ramanandana hai forum asina official oina phangba record amagi matung inna kumjalisha sapan humputaret ki December fawda kuki refugee family chamanga hena Manipur da khunda laita duna laikre masigi matung lising chamapan humra humdoi dagi lising amaga chahumda hengalaki matam adudagi hoduna Burma hojikna Myanmar hariba lam asidagi mitok kaya aranba mawongda Manipur da Election kre haibasi kakpa yaroi da apam amani asigumba kaya asina maram oiduna Manipur da tongan bachahi kaya da thoning da thodok tholak pani haibasi haimanba thokloi harimatam asida Manipur gi yelhomi sing makeup thokpa ngamkhide adumakpu haukiba chahi gi me ahumdagi hoduna kuki narco terrorist sing na chatharak liba lan asidagi Manipur gi yelhomi sing makeup thokle haina lowi matam sangna makeup thoktana lairaba Manipur yelhomi singbu makeup thohaliba me ahum asibu lamdam asigi miyamna yelhomi makeup thokpa namit Rising Day for Indigenous People haina thorom pangthok minasi haibo pham phongdoraki nam ahum sida Kukina ko terrorism na gandara kraba matungda yellomi aikoi se makeup thok pani haina lawba yai ai wakhulon asida aikoi na labiba me gi tang 2024 asi da yellomi makeup thok pani haiduna thoram sindiu hai wafam si Manipuri Labour Civil Society Organization singamadi lebak yang berjaga matungda aina apel lam marang kaina laitaba mafamda horticulture gi pambai sinaduna u char marang kaina puthokna naba hotnar si haina Oriental College gi Zoological Department gi Head of Department S Sanayai mana nasi Oriental College Autonomous Zoological Alumni Association OCGAA amadi Yengkhom Lerak Development Club ka khusamnaduna opening new opportunities in the field of forestry and his horticulture haiba hiramda tera Yengkhom Lerak YLDC Community Hall the Pangthokiba Outreach Program gi Thorom ga mari leina wafam asi Dr. S Sanayamana phondokibani Thorom aduda Okja gi former President Dr. Y Tenzing amadi YLDC gi President R.K. Somarendrona athoiba mitung oina sarugaki Dr. S Sanayamana High College asida Zoological tamba loiraba mahairoi sing amatu oina punsananabagi pandamda Outreach Program asi College campus manungda Okja gi makhada awareness program ama oina social service amadi lecture pangthoktuna lakibani handaki asina ahanba oina college campus ki mapanda outreach program asi pangthoklibani program asida horticulture gi lamda akhang ahi singna lammarang kaina leijadaba pamda uchara amadi pambi sing puthoktuna forest kananaba hotnabada thodang lowba ngamnanabani haiki
Palel manaki tushmi chapam dagi haurga kakching lawai lambigi nak yat napi songjilak pasing koktok tuna taru tanana thamnana ba amadi achat ok sing da su napi yamna hawana tilkang lin sing bari khudong thiba ko hanana ba kakching ithai committee na sinduna ngasi ayuk tushmi changpham dagi haurga kakching kaithel macha fawgi lambi da glycel napi hidak kapthokre ngasi lambi nak yat ki pambi sing napi hida kapthokre baga mai lenyana kakching ithai committee gi president wai achona wafam kaya phangdorakli Huyel Langlon Thangta Association Manipur ge president Huidrom Premkumarna Huyel Langlon Thangta Mahikol ama Nambol Kendra gi manung sanba khunpham da ngasi hangdokre khunpham awang lekai da leiba Kanguzam ibosagi mamang wangwai da khul asigi miyam yauna pangthokpa thoram amada oza prem kumarna mahikol adu hangdok le haina lauthoki mahikol hangdok paga mari leinana oza hoidrom prem kumarna phongdokhibada thangta asi ipaipu singna leibak ngakpada amadi isang akthok chanarba sinnarakpa yamna kanaraba matik mayai leiba sa langi mahi amani thangta mahi yokatna aikhoigi khunai fazraba chana kanglon punsirol jumbalon amadi thaksi khasi asi kanjaba oigedoribani hoyel lalon thangta mahi kol hangdokpagi mifamda laima pokpam khunpham awang laikai gi ahal laman ima iben iche ichel amadi thangta mahibu pamjaba sanajaningba naha nupa amadi nupi kayasu saruk yakhi Masagi ladai interest ki mawangda hangdok liba pre-school amadi anganwadi center singda Manipur Students Federation MSF na miyeng changba horgani haina MSF ki president Hizam Rosan na phongdokre ngasi kwakaitel siam laikai da laiba lup asi office to pangthok pa pawgi mifam amada mahakna hai chahi ahum dagi taruk phawbagi angang singna preschool amasung anganwadi Tambada Integrated Child Development Service ICDS ki chatna kanglon gi matung ina yauriba package ki service ki point number 8 ki matung ina chalai bagi mami tadre madugi mahutta masamasa gi lanai gi interest ki mawong manbada chalai duna leibugum tori Manipur lenga ki oiba chatna kanglon leitaba amasung lenga ki ayaba yaudana mafam kiyada preschool stage gi kids care singda pre nursery LKG amadi UKG gi class sing hapsinduna angang singda tambiri hiram asigi matangda lenga na thubada chatna kanglon semduna tungi yumbi oir kadoriba pikliba angang singbu mahitambagi maikai sumbiu amadi Makata na hiram asigi matang MSF na mejeng sangba horgani haina mahakna phongdokhi Lebak ningba sabagi mingda seso tholakanu amadi lebak ningbagi mingda politics tawbiganu haina coordinating committee on Manipur integrity ko komigi ko coordinator Tokchom Somarendro na phongdokre ngasi lamphel da level up asigi office ta pangthok pa pawgi mifom amada wafam asi phongdokna Somarendro na hai amdam asida thongliba irang asigi matangda lakadarba me ahumda chahi ama mapung pharakpaga loinana numit asida 365 days of cookie chin narco terrorism aggression in Manipur hai bahiramda palace compound leiba iboya masmang lela sanglenda lamdam asigi ahang ai kayaga punna miyamgi oiba ama pangthok tuna hiram asigi matangda khanane nabagi thorom ama pangthok lagani mifam asida thokliba irang asigi matangda document kaya miyamda utpaga loinana irang asi karamna loishingani haibagi matangda su khanagani amadi irang asida laikhidraba athoba singi mafamda ikai khumnaba utkani Manipur gi apunba gi saktam sagat si leibak ningbagi mingda politics tawbiganu seso singsu leibak ningba sajinaba tawbiganu aikoi punna landam asi conminasi politicians singnasu amaga gi marakta hunaduna leibagi mahut center gi mioi singna aikoi da karamba mijeng yengli haiba asi aikoi punna khangminaba mathautai loinana komjalishan samapan yakai ma thoigi mamangdagi landam asida punna khundaminariba yelho phurup sing punna punsinduna Manipur conminasi amadi irang asi loichinge haibadi aikoi punna wakal taminaduna punsin mathautai aikoi masel amada yangchinnabagi thabak toklasi hainasu phongdokhi
ꯁꯥꯊꯤꯅ ꯁꯣꯛꯄꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯄꯥꯟꯗ ꯆꯦꯟꯈꯠꯂꯤꯕ ꯃꯄꯥꯟ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯁꯨꯝ ꯎꯅꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯃꯅ Khagempali Panthak Nganapithong Mamang Imphaldagi Layu Krabi Laisram Ongbi Amutombi Devi Chahi gi Amutombi Devi gi Kunmari Suba Chahi gi Kumol Usop Din Gamai Lenana Manipurda Hojik Thoklev Irang Asida Lanjan Raktuna Bangol Nganbi College Nithokhongda Hangba Relief Camp Tasangapam Loriba Internally Displaced Persons Singda Ngasi Chaklen Pijakre Laikhidrabi Laisram Amutombi Devi gi Macha Laisram Sumorjet Laisram Ongbi Satyavati Devi amadi macha masu singna laikhidrabi asigi mingda relief camp aduda lairiba IDP ahallaman ima event singda chaklen pijabaga loinana ngamjaba natki pijol sing khudol tamki chaklen pijabada natana ngamjaba pijol khudol tamlaba asida relief camp ta lairiba IDP singnasu apenba amadi katliba miyoi singdasu thagatpa phondokhi Thasi Trampol gi nungthil pung aniga minute kunlom tarak pada yumdagi thokibadagi thiba khangdana leiriba khangembam apambagi achumbalagla lanjin lengakna puthokpiu haina joint committee on missing of khangembam apamba sing thamaiban khomram salungba lekai gi akoibada leiba club amadi marapaibi loop singna lalambung community hall da wakat phamkhre asi phamki wakat pham aduda khangembam apambagi Langla Langjil Athuatam da Manipur Lengakna Puthokpiu Red Zone area da security komthok pa yaning de asigumba thodo asi matungda thoktanaramba security lapses ohan bigano haiba placard kya su sinake wakat mifam aduga mari lenna JSC co convener and Kogen hai ba angang asi tha asi tarapan da pangthokiba tarapan suba lok sabha mikal da bot thadaba loirba matung bot thadapam mafam adudagi thokibadagi asi fawwa hanjilakidabani maki loinabi amadi Pikliba masa asigi awaba yang biduna Manipur lengakna athuma tamda langla langjil puthokpiu Manipur lengakna tuminna laisanba tarabadi nakal makhal makha kaya gi khongjang changsilakpa yai loinana red zone mafam asida security kurak hangdana lairiba mafam aduda matau karamna mahakna nanthoklaga chathan khibano matam punamakta check tawdun lairiba mafam aduda mamangdasu nupi ama Changge Torambada Changba Yade Haiduna Halan Kiba Laikrabani Haid Wapam Aduda Lairiba Security Partners in Kadaida Chakrabano Security Laitaba Tabadi Manipur Lenga Asi Mathok Tawdabaga Chapmanare Haiki Tabu Samani Hebse, Hui Wakalon the Humadu, Adu Kanje and a Hui Lawe, a Hui Wakanda. I would Tawdabo, my people power, Viva Simbise, Amaso, Lenga, Pavi, Mayana, Kambira, Apam, the Su, Amutanga, Kangava. Jidopiraga hai ini daga je sidang de pawdam mo tambiyo hai na hoi ahoi magi degi ahoi thamjeri se hai USQ State South Carolina da car accident amat nupi ahum sire makhoi Gujarat ki Anandagini Raksaben Patel Sangitaben Patel amasung Manisben Patel na tonglakpa sub car adu yamna yang na thorki gari adu fit kun wangna pairaga upami Mayam Marakta Tasinki law enforcement officers sing na high kibada local time gi numijung ba adwaida Stunton Bridge Road ki Interstate 85 ta car adu crash to kibani gari adu traffic ki 4 lane sing fit kun wangkhalak laga upa missing imrakta yashin ki matungda checkpal amada thomjan ki Green Valley Country Coroner's Office ki Chief Deputy Coroner Mike Elisna wafam asi phondoki mahak makha takibada car adu yangna thokibagi maram khangdri laikhidrabi napi ahum adu USK State Georgia da leibani hari Hauki pung contractor lom asida Nainital gi akoibada leiba asukpa umang singda akibagi masak fangna mai chakhalak padagi maram oiraga
High Court colony gi residents sing lairiba phom sing da sup mi pai poknari hari mai adu muthat nanaba Indian Air Force ki personnel sing na Mi-17 chopper sing sinaduna Bhimtal Lake tagi sing lauraga forest fire adu muthat nanaba thabak changchili haina Indian Air Force ki officers singa phondokre hokyo pungkun marirom asida Uttarakhand gi toan mafam singda forest fire na maram oirga forest land hectare Kuntrom doi dasmik ahum mari mangta hankre hairi Delhi Chief Minister Arvind Kejriwal na Enforcement Directorate ki affidavit kiya mari leinana ngasi Supreme Court ta chepisin kre maki affidavit ta Kejriwal na palliba singdi mahako ED na fabagi mode manner amasung timing ni Lok Sabha mikhal gi matam lautholwa amadi Model Code of Conduct chatnarawa matam da mahako pharga custody da thamkibani AP na paisa fangki haibagi proof ED gi leite yumpham yaudaba rajniti gi charoni High Keep Delhi Excise Policy da Kejriwal na chogo role ama lowki kingpin amadi key conspirators ni haina ED na Supreme Court pisin ba affidavit ta palli offense ke evidence da infam oirba lanai mioi ama fabda free and fair election ga mari leinaba natte haina su ED gi affidavit ta falli hairi sanabagi pau All Manipur Football Association Amfana Sinduna Haujuk Chatariba 16th Manipur State League 2023-24 ngasi District Sports Association Kakting Ground Sanakiwa match anigi ahanba ground the Athletics Football Club na Neroka FC Panjal Mari Anida Maithiba Pikre The Athletics Football Club ki Panjal Singh adu jersey number 10 Laisram Roshan na match ki minute manga amadi Yankai Mari Jersey number 24 Hizam Sital na minute kumathoi amadi match loibage minute marfudra ga ahapa minute mari da sanki Neroka FC Panjal Singh duna jersey number 11 Laisram Suras na minute nipumapan amadi jersey number kun Soraisam Momona minute marfudra satpada sanki bani Desi Kakchingi ground sanakiba anisuba match tana Young Organization Sporting Club amadi Young Physic Union Panjal Chanabang amdana draw chatkre Thasi Tarni Thuidigi Houduna All Jiribam Sports Association AJSS na Sinduna Jiribam High Secondary School gi Chanabungda Tim Taramathoina Saruk Yaduna Sanariba First KS Arabjan Begum Memorial District Level 5 S-Side Sub-Junior Boys Under 15 gi Football Tournament 2023-24 gi ngasi Sanakiba Semi-Final League Ground gi ahanba match da Sunrise Club na CKC Bibu penalty Sutta goal Mari Anida Maithiba Piduna Sunrise Club Final Sangre Anisuba Mestana Yaul Club na CKC Ebu goal Amasoinoda Maithiba Piduna Yaul Club Final Sangki Lakliba April Tang Kumapan Ginukil gi Pung Ahum Taba Matamda Sunrise Club Amadi Yaul Club ka Final Sanagani Aroibada Maroy Pau Amuhanna Kuki militants ngi attack ta laikhidraba Nasiruddin Sarkar amadi Anup Kumar Saini gi mafamda ikai khumna bu ullaba tungda masa masa gi maramdamda pukre Taramanga Suba Manipur Film Awards 2023 ngasi lanthokre Human trafficking gi matangda state level consultative meet pangthokre Loinana US ki state Carolina da car accident da Indian nupi ahum sire ngasidamakta di PAODAM pijaba matang asida loisinjare meyang tabir bu khwai punapo amuka hanna khurumjari